Hello everyone. ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯅꯒꯤ ꯃꯊꯦꯜ ꯑꯃꯒ ꯃꯊꯦꯜꯁꯤꯅ ꯊꯔꯣꯏ ꯑꯃ ꯊꯣꯡꯉꯦ, ꯊꯔꯣꯏ ꯃꯍꯤ ꯑꯃ ꯂꯩꯔꯦ, ꯑꯗꯨꯒꯩꯗꯤ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ, ꯌꯣꯡꯆꯥꯛ ꯃꯄꯥꯟ ꯑꯃ ꯀꯣꯠꯅꯤꯡꯉꯥꯏ ꯀꯣꯕꯤ ꯂꯩꯔꯦ, ꯐꯗꯤꯒꯣꯝ ꯂꯩꯔꯦ, ꯆꯝꯐꯨꯠ ꯑꯃꯒ, ꯇꯤꯜꯍꯧ ꯑꯃꯒ, ꯇꯦꯛꯅꯧ ꯑꯃꯒ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ.
ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯌꯥꯝꯅꯗꯤ ꯍꯥꯎꯔꯦ ꯍꯥꯏꯕꯨ ꯃꯣꯔꯣꯛꯁꯦ ꯈꯔ ꯁꯥꯕꯁꯤꯅ ꯊꯔꯣꯏꯁꯦ ꯃꯣꯔꯣꯛ ꯁꯥꯔꯦ ꯆꯨꯞꯄ ꯉꯝꯗ꯭ꯔꯦ ꯈꯔ ꯂꯦꯝꯃꯦ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯂꯣꯏꯁꯟꯖꯔꯒꯦ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ